President Draupadi Murmuna address tawduna Parliament mifam haudokhre. Pung amarom chupna pikhiba address ta Manipur palamdre. Ngarang numit yungba aduwaida Kaksing District ki manungsanna Wabagai lamkhaida MS Sauba Somin Comply Factory gi labor singna laiba ka taret ki sangama electric short circuit gi oiramba yai haina thajaba amadagi maina tumna sakre hairi. Sumang kumhai gi sangnareba oja Sakurakpam Hemanta Tolhangi damak Lainingthau Sanamahi Tempan Borna Ima Laimaren Sidabi amadi Mapari Lainingthau Sanamahi da khurumjaduna Yaipa Thaujan nijakre. Oja Tolhangi haksangda anaba leiba yade miyamgi thawgal matam sangna tawba ngamba pinabiyu haina sembiba mapuda khurumjabaga loinana LSBT gi maikaidagi Ima Ipagi Thaujan oiraba Haiman Laiman amadi Taret ki senja khudon tamjaki. LSBT gi amaiba thangjam kuberna lusingduna Satkiba Thoni Kongsat aduda Laisang asigi sanglen ngakpa N Inausa Naha ngakpa N Yaima amadi Caretaker Laisang Arun su yauki. Pumnamakpu Ima Laimaren Sidabi amadi Mapari Lainingthau Sanamahi anina Thaujan birasanu. PMEGP gi loan maridagi lupa lising yangkai lauraga loan amasung margin money suna pibidre haina Manipuri Khadi and Village Industry Board ki secretary na wakatkre. Assamda Samu ki attack da nupi ama sire. Myanmar gi Mon State da junta lanmina artillery kapsinduna masu maben hatkre. Ngasi numit nini gi khongsata Amisaha Assamda lakadauri. Manipur gi kuki MLA sing unabagi wafam laikhai tadri. NPO na kuki gi mathakta counter ban tawramba adu handokre. Zuko Valley amadi Mount Isoda mai sakpa kanbagi thabak local volunteer sing na chathakre. Naga organization ahumna UNC dagi clarification tawraknaba khangalakli madudi ke songlungbu kuki gi khuni haina UNC na legitimize tawrubagi matangda Manipur iranga mari lenana semkhiba committee gi matam Supreme Court na July 18 phawba sangdokre.